Miteng tabiriba pumnamakpu khurumjari. Isa Khitrimayumna taram okchari. Santokchariba thoram asi Impact TV gi entertainment news kya gi paudam puzarakliba Mami Mapao gi thoramni. Ngasi Mami Mapao gi chamaga humdra humdoyak suba episode asida kari karamba Mapao sing puzarakliba gi haibadu miyamda thamjagi. Heights 360 Pictures ki nungaiba lay haiba Manipuri music video album athuba matamda miyamda khudol tamlagani haiba gi Mapao. Aigi numit lay haina mingthonba Manipuri feature film gi yaifa thawni thoram pangthokhibagi Mapao. Rubaru Mr. India Heritage 2026 Maisnam Davidna Mr. Heritage International Peasanta India gi mahut sinduna saruk yaragani haibagi Mapao. Nachin nokpa haina mingthonba music video album gi yaifa thawni thoram pangthokhibagi Mapao. Aroibada laigi dolai haina mingthonba Manipuri music album ama phongkhibagi Mapao. So guys, ngasi gi ahanba Mapao da puzarakliba asi Hemanta Khumana direction piba Heights 360 Pictures ki nungaiba lay haina mingthonba Manipuri music video album athuba matamda miyamda khudol tamnabagi damak sem saba loire. Somalai Shram amadi Jealous Khangembamna saktam langliba nungaiba lay hariba Manipuri music video album asi gi Mapao asi amu miyam punam ineng taminasi. Heights 360 Pictures ki nungaiba lay haina mingthonba Manipuri music video album athuba matamda miyamda khudol tamnabagi damak sem sabat loire. Hemanta Khumana direction piba nungaiba lay hairiba Manipuri music video album asida Somalai Shram amadi Jealous Khangembamna saktam langli. Rahul Blue ki music ta nungaiba lay hairiba Manipuri music video album asigi lyrics na Ras Elangbam amadi Shay Shakliba Singna Gosai amadi Immoralni. Music video album asigi camera na Regan K.S. na oiri. Music album asi Thailand ki Bangkok, Phuket amadi Phi Island da shooting taubani. Nungaiba lay hairiba Manipuri music video album asi athuba matamda miyamda khudol tamnanaba thaurang loire hairi. Loinana album asi miyamna Heights 360 Pictures ki YouTube page tagi athuba matamda uva fanglagani. Nungaiba lay hariba Manipuri music video album asi athuba matamda miyamda khudol tambiraknaba Manipuri music video album asibu direction pibiriba Hemanta Khuman gi mafamda thamjabaga loinana nungaiba lay hariba album asina miyamda nungaiba amadi soidana pirakani haibagi thajaba asi Mami Mapao gi maikaidagi thamjari. Nongpok ningtho film banner gi makhada ahan boina puthokadaba aigi numit lay haina mingthonba Manipuri feature film gi Yaifa Thawni Thoram Samurogda Laiba BB Bakery gi conference hall da pangthokre. Minarani Mutumna story, screenplay amadi producer oiba Kepidas na direction piba aigi numit lay hariba Manipuri feature film gi Yaifa Thawni Thoram gi Mapao asiamu miyam punam ineng taminasi. Nongpok Ningtho film gi banner makhada ahanba oina puthokadaba aigi numit lay haina mingthonba Manipuri feature film gi Yaifa Thawni Thoram pangthokre. Imphal West District ki Samurogda laiba BB Bakery ki conference hall da pangthokhiba Yaifa Thawni Thoram adu da Imphal West Zilla Parishad ki former chairperson Laishram Bobby, Film Forum Manipur ki chairman K.S. Kuleshwar amadi BB Bakery Samurog gi proprietor Oinam Karnajitsu saruk yaki. Aigi numit lay hairiba Manipuri feature film asigi story, screenplay amadi producer na Minarani Mutum, editor amadi director na Kepidas ni. Film asigi cinematography da Razu Khai, music director na Amit Tenthani. Aigi numit lay hairiba Manipuri feature film asida Kishan, Robinson, Ziteshwari, Idhau, Narendra Ningomba, Gita, Thoi yauna tongan ba artist kaya na saktam langadauri.
ꯅꯨꯃꯤꯠ ꯂꯩ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯂꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯨꯇꯤꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯄꯟꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯣꯏꯁꯤꯟꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯃꯃꯤ ꯃꯄꯥꯎꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯔꯨꯕꯔꯨ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯍꯦꯔꯤꯇꯦꯖ 2026ꯀꯤ ꯃꯤꯡꯊꯣꯟ ꯐꯪꯂꯛꯈ꯭ꯔꯕ ꯃꯩꯁꯅꯥꯝ ꯗꯦꯕꯤꯗꯅ ꯂꯥꯛꯂꯤꯕ ꯃꯦꯒꯤ ꯇꯥꯔꯤꯛ 10ꯗꯒꯤ 16 ꯐꯥꯎꯕ ꯐꯤꯂꯤꯄꯤꯟꯁꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯁꯇꯔ ꯍꯦꯔꯤꯇꯦꯖ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯦꯖꯦꯟꯇ ꯏꯟꯗꯤꯌꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯔꯨꯛ ꯌꯥꯔꯒꯅꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯃꯤ ꯃꯄꯥꯎꯗ ꯗꯦꯕꯤꯗꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯃꯄꯥꯎ ꯑꯁꯤ ꯑꯃꯨꯛ ꯃꯤꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯔꯨꯕꯔꯨ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯍꯦꯔꯤꯇꯦꯖ 2026 की मिंगथोन फंगलख्रबा मैसनाम डेविडना मिस्टर हेरिटेज इंटरनेशनल पेजेंट इंडिया की महुत सिंधुना सरुक यारगनी मिस्टर हेरिटेज इंटरनेशनल पेजेंट 2026 लाखलिबा मे कुंदे की कुनगा तरुक फाउवा फिलीपींस ता चथगदौरिबनी मैसनाम डेविड रूबरू मिस्टर मणिपुर दा फर्स्ट रनर अप ताकिवगा लोइनना रूबरू मणिपुर स्टेट पेजेंट के वाइल्ड कार्ड एंट्री दा इंडिया रिप्रेजेंट तौबगी डायरेक्ट अपॉर्चुनिटी फंगबा अहानबा कंटेस्टेंट अमनी डेविड 12 पास तौरबा मदुंग मॉडलिंग दा खोंग थांगजिनबगा लोइनना एस्पायरिंग एंटरप्रेन्योर अमदी कंटेंट क्रिएटर अमनी मैम आई मिंग डेविड मैसनाम आई नाम थुम खुमनथेम लेकाइदगिनी आई इसामा हजिक third semester tawjari Biramon college ta and I am the youngest about Rubaru Mr Manipur da ina youngest oijarke handak ai Rubaru Mr Manipur gi ta handak first run up taga matungda haijilabek fadana khogi Rubaru Mr India gi head Sir Pankaj na ai isamak bu Mr Heritage International da opportunity bibire haidi India represent tawnambagi aduna it is going to be my first international show and it's going to be my journey and this is just the beginning. I just want to say that Mr Heritage International je akhoi lakli ba handaki May gi tang kun dagi horaga kun torok phawa tawjagadumne but I'm going to be left on May 19 because I have to reach on May 20 so it's going to be a 6-day show event aduga aina khanjabada sigi lakdorba Mr Heritage International ase is going to be a biggest competition I have it are kayun haragadi akhoi lam je atop country myam dagi lae aina sum thena jabada like different countries like more than 8-9 countries aina sum urakpa moi thaga chabai page ko ado aina isamak India represent toroga je is going to be my biggest proud moment from my life handak Philippines da pangthokadaba sigi Mr Heritage International ase akhoi gi aina sum expect to zabakanda ai handak akhoi gi intro gi video amju namgi asida aina akhoi gi Manipur amba akhoi gi ima kai thel adai kangla adagi akhoi gi Manipur phaja mafam ma'am heritage ma'am je si ma'am je ain uchagi aduga introduction asi thadrokpa kanda it's going to be a boating so ma'am dagi boat pamjai aduga I shim hijaning badi like it's going to be a big event for me aduga India tana Manipur ju represent tawdune aduga aine amna khangjaba amana akhoi gi Philippines da leba music akhoi ma North East India dagi lakpa mi gai jiga masak amane ado aina sida chachaduri bse Mr Heritage International si chatpada it's going to be I heck hilen to bagamoi hajagani like we share a very rich culture and heritage about like akhoi sakchu je amana bana tan akhoi culture akhoi di chariba food ka je loi manaba aji mam je show dawning e aduga aina expect to jabadi akhoi gi Mr Heritage International aina participant ama oina myam dagi board su pam je myam gi support yauduna akhoi ju kushu ebenate myam si mak yokshu ei sama haju yokshu ibasu myam gi support agini aduna ai myam gi support pam je thank you aina myam gi thamning badi akhoi gi pikliba Manipur asi aina saktak inge akhoi gi Philippines da pangthokutba Mr Heritage International asida akhoi gi conflict myam marksida aina sumaina pangthokjaba je aigi yamna proud moment ne aduga aina hajaning badi akhoi gi Manipur gi youth gai sida honaba lepi gano honaba bu leptrabadi loinama phangje habdo uchininge kaigin haragadi aiju like there were moments of life where I don't know what to do I don't know where I should go but adu ma'am do journey ni khanje aduga aina last oina hajaning badi myang gi mafam da madudi aina hadak Mr Heritage International da pangthokodriba mafam da suruk yajabse myam gi support yauduna kemta oiba ngamde myam gi support su nijari amadi myam busu yafa mongol pinajari thank you David pu mami mapau gi maikai best of luck haiba wish asiga loinana soidana mai pakpo oibiu tungdasu Manipur gi mingchat kaya pubir o haizari matang swaida yamna tenba vrem tang lawjage khonglayang na hanjarake Impact TV bu miteng tadana lebiu Hey!
Kari Mahapapi! Yeah, me masak kangdam saradana. Noi ponmak ising manung sida pulap namzilura. Ha? Pulap namziluro. Ibu yai mani da sidia. Mahabharat ki wari paringdagi miyamna audio cassette oina thoina hena tana kharaba Impact Entertainment Channel na puduna lakchari. Zagat asina kunti matik magun khang na naba thawoi na sinba oiba tai. Are ba pot hapko aiba yumugi bai kadu tajarabani imung duna leiramba pot chai makai loi na lobudi yarabani adumako madusu nasana tawjaramde palibango. Himna kanana sariba kunti na kanana sariba Arjun sariba sina kanaba oirigaba pumnamak mitmang da thamduna anoba mahawa makudol tamjagadabani. Na pai jerba jeng kuba mase prithi matai mai be magi thakta sai thok jage. Yengo nangi namang da bhagavan putigom pambi gi masakoi na leplare namit pangkog lo kunti yengo kunti Soidanamak miyeng tabiyo Impact Entertainment Channel da Mahabharat ki wari paring. Welcome back. Adom mideng tabirba si Impact TV da sandokjariba Mami Mapao gi jamaga humdrak suba episode ni. Break ki matungda pujarikliba pampaw asina. Tronglawbi terror attack ta laikhidraba angang anida saithaduna puthokadaba nachin nokpa haina mingthonba music video gi lefa thoni tharom luwang sangbam da pangthokre. Narendra Ningombagi mayekta nongthombam thoi mangangna puthokliba music video asida Hamom Sadananda amadi folk singer Pinky Saikhomna sasakli. Haiba Manipuri music video asigi yaifa thoni thorongi mapaw asimu miam punna miteng taminasi. Tronglawbi terror attack ta laikhidraba angang anida saithaduna puthokadaba nachil naupa haina mingthonba Manipuri music video gi yaifa thoni thoram pangthokre. Manipuri film gi sakngairava actor Hamom Sadananda abenau Narendra Ningomba amadi Hemabati na saktam langgadawriba music video asi luwang shangbam mayra paibi apunba loop ki banner makada Dharmen Laishramna lamjing lamtakadawri. Narendra Ningomba ki mayekta nongthombam thoi mangang na puthokliba music video asigi shaishakpa amadi shaishakpina Hamom Sadananda amadi folk singer Pinky Saikhomni. Luwang shangbam da pangthokiba thoram aduda sarugyakiba ishai asigi shairengba saknairaba actor Narendra Ningomba na angang ani laikhidabagi maichak asi apokpi da natana khunai asida leiba mama mapa oiba pumnamakta phauramgani. Music video asi mama mapa amadi macha singki marakta leinariba nungsibagi mari aduda yumfam oibani haina fongdoki. Mami kumhaimuk mapangal kanba medium laite ten khraba music video amada khunai asigi mami tahanba ngambana nauna puthokadawriba music video asibu khunai asigi lan oihognaba hotnaminasi haina thauram aduda saruk yakiba saknairaba filmmaker Romi Mitaina fongdorakli. Achumba magni thodok asina laikhidraba angang anigi apokpi da natana khuna asida lariba mipum khudingmakta maichak piribani. Loinana music video album asi miam punna ngaiminasi haiba wafam Mami Mapao gi maikaidagi thamjari. Aroibada pujarikliba mapaw asina Tronglawbi terror attack ta angang ani laikhidaba aduda mapung oina saithaba laigido lai haina mingthonba Manipuri music album ama phongkre. Huyanlan Paugi Paukjegi special correspondent Gyanan Naurem na iba Lalit Chandra Mayang Lambam na saysakpa amadi GC Angomjana editing tauba Laigido Lai Hariba Manipuri music album Hongbagi Mapao asimu miyampu na miting taminasi. Library and Information Center Kakching na lisang sip na nomaizing kutingi chatharakpa akhanaba nomaizing special Sunday gi chamnga ga yangkai nithoi shuba edition ga mari leinana Laigi Dolai haina mingthonba Manipuri music video album ama phongkre. Laigi Dolai hariba Manipuri music video album asi Huyanlan Pau gi special correspondent Gyanan Naurem na iba Lalit Chandra Mayang Langpam na saishakpa amadi GC Angomjana editing taubani. Cookie militant sing na bom kap sinduna mamagi mathanungdagi pikliba angang anibu mihati na hatkiba thodokta mapung oina saithariba music video album phongbagi thoram aduda Chandel gi DFO Munal Mitei
Kakching Apunba Nupi Loop ki convener Kalpana Chandam amasung co-convener Sangitana Saruk Yaki. Laigi do lai haina mingthonba Manipuri music album asina Tronglaubi terror attack ta angang ani laikhidabagi maichak adu miyam pumnamakta nahonana pokhali tungda amuk hanna asigumba thoaningdaba thodok asi kanagumba amatagi mafamda thoktaba oisanu haina Mami Mapao maikaidagi thongni jari. And that's all we have in this episode. Mathangi episode ta anawba Mapao kayaga loinana mulak jage. Until then, keep watching Impact TV, and yes, never forget to subscribe our channel and to leave your suggestions and feedback in the comment box. Till then, bye-bye!